ngasi phongkiba tongan tongan manipuri siphongsinga masum thokiba thawdawa thoksingdagi maroibi ipausing myamna thamjagi hanbada houthi singi attack kankhatlakpadagi full scale conflict tholakpa yai haina warning tokre Yemen gi thau marang kaina phangba province maribata houthi militiana inaunau attack sing kankhalakpana maramoiduna lan gi saitheng sangna mayuk naraklaba arab leba aduda mapung phaba conflict amuk thogolakpa yai haina leba asigi malemna sakhangba government warning tokre information minister Maumal al Eriani na irainumiki athengmari statement amadaki madudi Houthi rebel kiana province adugi Harib district ki government control to mafam singi mayokta asabo offensive ama launch toraki maduna maram oiduna local residents sa kyalanjanaki marata paphibam lakhanana bo handakta diplomatic oibo khongthang kya lakhothibo oirabasu haukiba numit humni gi matamashida maripta Yemeni army amadi Houthi militia gi marakta kana khuthonaki laiba poponumi ki ahingda Haripta nakalani gi marakta khuthokna khibada miyoi taraga mapan siki amasum atekya man asu apanangki irayani na UNs amasum international community da Houthi singi action sing adubu condemn tawnana ba amasum khoibu maratapa resolution sing purana ba madi mapung phaba lan amuhana tholakpa thingnana ba pressure pinana ba taksinki mahangna haiki madudi Houthi rebel singna marip ke meyok satakibu offensive na maramoiduna misimina amadi amangata kya thokle Harib ki village kya Houthi singna misal amasum artillery kapsilaki khwairigi nauba asshole aduna Houthi group na housing lariba lan sunataba marata pasnataba phiba madugi kodong chaba lawnaba hotnaraduna Houthi group na political amasum military gi action sing satharakli nakalani gi marakta yanaduna sana halakhiba truce ki matam loikhibaga loinana Houthi group na lanphamda strategic oiba kodong chaba phangnabagi damakta military action sing asi satharakli bani hanasu minister sin statement adu panki nakalani gi marakta amuhana khut thoknarakpa sina lana saruk yariba party sing gi marakta handakta agreement ama purakpadagi inot hawkhiba peace process ta soidana akaiba pirakpa yai habi akiba lakhale hari handakta Yemen gi lan sokna riba party sing gi marakta yanakhibada UN gi miyang makhada lan gi prisoner sakya exchange tawna bi wak miyokhi Malayam na sakhang government ama sumasi gi misang singa lantheng narakhiba Houthi singna kumza English singa niga taraga marida government adu capital sanada gi takthokiba ga loinana leba sida nakalani gi marakta civil war am thoktun lakhi civil war aduda Malayam na sakhang ba Yemeni government po Saudi Arabia na lusingba collision na mating pangni bani UN na Yemen na 6 pair ama purakpa ga loinana peace talks thabi yana ba kana hotna dun lakhi leba sida leiriba phiba madu malem gi khwaidigi sathiba humanitarian crisis ni hainari bani hanisu paw sida makatana spudorakli makasa tharak poina to paw mana Syria da US na air strike sathaduna pro Iran fighter taraga matu hatkre Syria da US na air strike sathaduna pro Iran fighter taraga matu hatkre nopok thangba Syria da leiba pro Iran militia singi stronghold singda US na air strike satabada fighter taraga matai sikra haina war monitor amagi report hairi Britain based of war monitor ama oiriba Syrians Observatory for Human Rights ki matungina lamda madura leiba US ki position singda militia singaduna drone attack sing chathakibagi laman khumbo oina Al-Zor province ta leiba pro Iran fighter singadugi khulai gi depot ama masum atai military outpost target tawduna air strike singadu chathakibani observatory asigi head Rami Abdul Rahman ki madudi Iranian fighter sing ahingsupa there Al-Zor gi Al-Omar oil field leiba US ki position singda target tokhi Iranian fighters singi action singadugi pakum oina US military force singaduna su handuna kapkhibaga loinana nakalani gi marakta kana khuthonaki Abdul Rehamna makhatan haki madudi ground lairiba recruiting agency singna Syria gi nongpok thangma sarukta lairiba pro Iran militia singi location singa masuma khogi position singi maramda information lawraba matungda US na ehenba attack sing satarako yai habigi thajabale handakta inaunona khuthoknarakhiba adugi matangda Syrians government gi mekedi gi wapam amata phongdok laitri Pentagon irai numita phongdorkiba matungina Iran gi drone amana Syria gi awangnong pok thangba sarukta leiba US collision gi facility amada strike chatakibada US gi contractor ama sikhi amasum US service member manga amadi ata US contractor ama asu open nangkhenisu pausna makatana su phongdorakli makasa tharak poina to pawmana France government device in the TikTok season aba thingkre
app asina Chinese government US data share tawde privacy amasum cyber security ga mari lainaba rigsing hengalakpa thengnanaba lokolakpa khwaidagi nobo khongthangda France ki government na Chinese video TikTok government device da sizinadana athingma thamgre haina NSK wall gi record haidi France government na Chinese app TikTok asi public sector employees singi thabak da sizinaba phone singna hapada athingma thamkhibani irai numita France public service minister Grenini na Chinese masana salaiba video sharing software ama oiriba TikTok po civil servant singi thabak da sizinaba phone singna makhata na sizinaba yahaloi hanu sulokhoki Twitter post ama damang na ki madudi aikhogi administration ama sum civil servant singi cyber security gi guarantee lehanabagi damak government na civil servant singi professional phone singna TikTok kumba recreational application sing ban tawnana ba warep lokre amasum transformation and public administration minister Stanislaus Grelinina wapamasi irai numita lakthokibani security gi matana nungnang na ba lairiba marakta video sharing social networking service TikTok mamang na March 3 New Zealand gi MP singi phone sing sejanabada atimu thamkhena Auckland based of Pauxi New Zealand's Herald ki report pankibani New Zealand's Herald ki matungina social media service kamari lainana malem pumbad akan be action sing narakli ba sing asi yenglaga asigumba app asina piriba rig sing asi taraina lokham thokli haina parliamentary service ki chief executive Raphael nasu fongdoki sohairi malem pumbana kinari badi TikTok ki data compromise tawbaga loinana China da thakiba yai habisini khongthang asi US UK amasum Europe mana be action sing lokhiba matungna lakpani India na su privacy amasum security gi web wapam singa mari lainana kumza English singa ni kunda messaging app WeChat yauna TikTok amasum atai Chinese app kaya marum sejinabada laibak sin matung athing matham khrabne TikTok ki Chinese parents company ByteDance ki kuthang da Chinese government na users singi contact data sejinarak yabigi potential lai haina sumalem pumana singnarakhibaga loinana app asibu thingwi khongthang sing silakni Amaram the Americans user millions amaga yangka hena leiba short video app asina mamang da Chinese government da US ki user data share tawkiba laiti amasum matung da su Chinese government da app asina US ki user data share tawgudaba laiti haina Chinese na salaiba TikTok ki CEO Shauzi CEO na phongdokre CEO na wapam sima na US ki lawmakers sing da soidana khangalagani TikTok na US ki user data Chinese government da share tokiba natragana adugomba data share torona ba haijarakhiba mata laiti hen suma na makhatana su haikena pawsina supalakli atopa pawmadana April mangara Manish Sisodia gi bail plea gi matang hearing sa tharagani Delhi liquor case ka mari lainana CBI amasum ED na phajinduna Tihar jail thamniba Delhi gi hanagi deputy minister Manish Sisodia na bail PB na ba haijarakhiba dugi matang na mathang thagi mangada hearing sa tharagani hari Manish Sisodia na bail PB na ba haijarakhiba wapam adu ayaba pidana ba CBI na court haijakibani CBI na phongdorakhibagi matungina karigumba Manish Sisodia bu court na bail pirabadi makoina sathariba thizin humjinbagi thabakta akaiba lakani madi Manish Sisodia gi mayokta khudamoiba yaba sing mangana na bu honarakani Masidana tana CBI na mathau toba matamda political gueba pressure kya lakpiyai maduna maram oiraga case asiki matang asuma puthona bohona bada mai papa ngamkhidaba siya heri amaramda Manish Sisodia gi lawyer na phongdorakhibada idina wong pong satabada mapung pan corporate tawdi habigi maralda Manish Sisodia bu fajinkhibani ma fajinkhibasi maram sadi CBI na thangalakhiba charge sheet su ma ki maming yaudi maram duna ma ki bail pipam tui Masigi sumatakta jail manung na mak ki client oriba Manish Sisodia bu mental harassment piramba yabi ku ithokole haidi panma yabi Delhi liquor case ka mari lainana Delhi gi hanagi deputy minister asi CBI na phakibani money laundering case ka mari lainana amu hana ED na phajin khibaga loinana Tihar jail thamkhibani ma phajin khiba dubu opposition da ladiba political party ki lusing basingna akan mamong na yaning da ba phongdokhibani AAP yoina sumak phajin ki badu ki mayokta khongjang sing sangsin ki baga loinana mak thado hanabagi dama signature campaign sing pangtokpa hokrabani hansu pawsida makhatana su phongdorakli makasa tharak poina to papa amana US ta Mississippi da nonglei nungsit ta mi kun gom da sikre US ki Mississippi da ngarang ahing nonglei nungsit humjilakpa ta yamdra ba mi kun gom da sikre bolmuk saw len da ba maramna mang takpa kya se thokre haina pawgi sourcing haidi
ngasi ayuk pung 7:10 chatpa phawbada mi 12 sikre haina confirm tawkhre thawdo adu mi kya se shokhi amasu mari na thiba khangdre haina Mississippi Emergency Management Agency naiki local amasum state agency singi source amasum rescue team kya saithokre amasum nonglai nungsita awaba tarabasing mating pamgi thabak chathari haina agency sina swaki National Weather Service ki pau matuina nonglai nungsit atuda Mississippi gi Jackson dagi awang nongpok kilometer maudraga taruk rom gi area mang tak patwan ki pungamada kilometer samaga taraga humdo yang no humba nonglai nungsit aduna Silver City amasum Rolling Fork Town singda mang takan ki amasum madu Winoma amasum Amori Fauraga Alabama phawo hung ki haidinasu pausna makatana su phungdurakli Makasa tharak poina to paw manamo Myanmar military junta leaders sing mating pangi maral sibu ukilama gorilla sing kaptuna halamle Myanmar military junta leaders sing mating pangbu ukilama gorilla sing kaptuna halamle an official report amagi matung ina phongdorakli Mintaiza tin kauba ukilasi irai namita yangon gari thauduna satlinge matamda gorilla oigani singnabasingna masing yamlo nongoi maru kapsindun attack tawbadigi laikidabani haina media report ki warit matungina phongdorakli gorilla group ki mekedi ki pkp statement amadi media report singda phongdoki bu wapam amada urban oval haina mingthonba gorilla group ama ukilasi military leaders singa punduna mating pang miyoine haidi Hawkibusay anirongi mamangda Myanmar military na sasan passion giba matamda ukilasina junta gi leaders in the mating pangdun lai hari magna military junta da sel thadaduna $1 million kaya gi lantum amadi lam kya ma su phangle hari army na Myanmar sakti pai khraba matung tarakpada Myanmar hingsa yaudana protest awgi khongjang sanction gibada Myanmar gi army na akan ma khongtang lokhalakpadagi army resistance ki hawsi laki UN ki experts na di Myanmar thoklibi irang asi civil war ne haina phungdoklibini English ngani ga kun ma thogi matam degi hauraga urban insurgents sing target killing tawba mai thaba madi bomb pokhayan bagi thawong sing chathaduna lakli Myanmar gi military junta ra thabak toriba miyoi sing madi I pok pitok pising tawi haina singnaba singda attack asi chathaduna lakli victim oikraba miyoi sing adugi manungda Myanmar military de affiliate tawba telecommunication company gi senior financial officer amadi Mamangda naval officer oiramba miyuema English nganiga kunga mathoigi November thada yangon gi street nomoina kaplam khibagi thawdok laikhrabani Myanmar gi army na leba asita lairiba city sing I hausang silakliba miyoi singi mathakta attack tawbagi sang kansin khibaga loinana masing yamlaba miyoi kyam phathi hingsa yauduna protest tawbagi khongjang sangchiliba miyoi singi mathakta akan makhongthang lakholakhibaga loinana miyoi sakya bu phathi Myanmar military junta na sakti pai khraba matung tarakpada miyoi lising ohum gusamugo humfurom henbadi hathraina head organization for political prisoners right monitoring institution gi maikedi gi phongdorakli urban oval insurgent pi ki statement amadadi mintaiza haidiba miyoi Myanmar gi military junta mating pangdunu lakhi pamiyani English ngani ga kunga mathoida military na ku tawkraba matung tarakpada mintaiza na Facebook ta phone na lakthuki buwa pamamada magna military junta da mating panggan hena khangan ki harin su paus na makata na phungdurak makasa tharak poina masum rushilak poina ten ba pang tang mem na thamjaram ge Rahul Gandhi disqualification tawbagi thawong bu protest tawroduna prime minister gi effigy mai thakre Rahul Gandhi bu parliament ki disqualification tawbagi thawong bu yaning da bu uladuna Congress ki workers singna wenata Prime Minister Narendra Modi ki effigy mai thakre na official report amagi matungina phongdorakli MLA ti sidik yauna Congress ki leaders singna protest tawbagi khongjang adura saruk yabaga loinana wenat ki kalpetal da leiba BSNL gi office tamna protest tawbagi khongsat adu pangtoki police na miyoi sing adu bu phagalaga bus amada hapsilaga pudunu satki hari Youth Congress amadi KSU gi leaders singsu police na protest tawriba mafam adudagi fagatuna puraga sakyari Kozhikode amadi Pathanam Thita gi area dagi Youth Congress amadi students wing gi miyoi sing oiriba protest tawgi khongjang adura saryaki Pathanam Thita Youth Congress activists singna post office tamna sangsilakhi police na makoiba phakatki protest tawgi khongjang sangsileba miyoi sing aduna Prime Minister Modi gi mayokta akan makhulaw lawki Kosi amadi Kozhikode da Congress ki worker amadi Youth Congress ki workers sing aduna protest tawbagi khongjang ama pangtokhibaga loinana BJP amadi central government gi mayokta khulaw kya lawki Kalpita da
पार्टी की लीडर अमदी वर्कर्स सिंग अमदी यूथ कांग्रेस स्टूडेंट विंग नसु प्रोटेस्ट तौबगी खोंजंग संसिंखी BSNL ऑफिस तमना खोंसत पांगथोकलबा मतुंगदा मखोइना सिट एंड प्रोटेस्ट तौबगी खोंजंग संसिनबदा लंबी की चथोक चसिन तौबदा अथिंग थमखी यूथ कांग्रेस की वर्कर्स सिंग खरामना BSNL की ऑफिस कंपाउंड लैरिबा पुलिस की बैरिकेड तमना संसिंखी कांग्रेस यूथ कांग्रेस अमदी KSU की लीडर सिंग अमदी वर्कर्स सिंग बुसु फगतखी मखोइना INC जिंदाबाद हाइब खुलाव क्या मसु लावखी ngasi ayu angan matam state assembly की opposition leader amadi senior congress की leader BD satisana kosi da permission phongdoki buwapam amada congress की party amadi UDF na Rahul Gandhi bu disqualification tawbagi mayokta protest tawbagi khongjang sangsingani March 13 ta Kerala gi Rajbhavan da Congress party na protest march amasu pangthokani Modi gi surname panbaga mari lenaba English ngani ga taraga mapan gi criminals defamation केस का मरी लेना यूम सुमिता सुराट की कोना राहुल गांधी बु सही अनि जेल लेना बकन पीखरबने मसिगी मतुंग तरकपदा लोकसभा की सेक्रेटरी न थोकिबा नोटिफिकेशन अमदा मार्च 19 की राहुल गांधी की डिस्क्वालिफिकेशन अदु सनबा होगनि हरि मरासिदा राहुल गांधी बु लोकसभा की डिस्क्वालिफिकेशन तोकिबा सिग मरी लेना कांग्रेस पार्टी ने नोंगमा नुमित अमसुना सत्याग्रह पांगथोकनि हरि कांग्रेस की प्रेसिडेंट मल्लिकार्जुन खड़गे पार्टी की जनरल सेक्रेटरी प्रियंका गांधी वाड्राना नेशनल कैपिटल लेबर राजघाट नोंगमा नुमित अमसुना सत्याग्रह पांगथोकनि हरि नुमाइजु नुमित पांगथोकदब सत्याग्रह सि लेबासित लैरिबि स्टेट पुनमकी गांधी की स्टेचू की ममांगदा सत्याग्रह की खोंजंग अदु कांग्रेस पार्टी ने सथगनि हरि अयुक पुंग 10 दगी नुमिदांग पुंग 5 फावबा सत्याग्रह की खोंजंग अदु लुसिनगनि हरि प्राइम मिनिस्टर नरेंद्र मोदी अमदी बिजनेसमैन गौतम अदानी की मरक्त लैनरीब मरी की मतंग वोंग पोहंग क्या तौखरब मतुंग तरकपदा पार्टी असिना राहुल गांधी की कन्विक्शन अमदी डिस्क्वालिफिकेशन अदु पीखिबनी मसिना मलेम की ओइना ख्वाइदगी सौरबा डेमोक्रेसी की नीति असिद अकीब पीहले हाइनसु कांग्रेस पार्टी की मेकेट की फुंगदुरखली राहुल गांधी की दमक्त लेबा असिद लैरिब कांग्रेस की मियोय मिलियन क्या अमदी political da affiliation tawna taba miyoisa kya na asumba gi damak yengduna khongjang asi support tawgani hari adu hausugu nadi myam paw simatang se lusinjarage anoba update myam punang ngai minasi